ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯔꯨ ꯑꯣꯏꯔꯕ ꯁꯤꯒꯨꯝꯂꯕ ꯚꯤꯖꯟ ꯑꯁꯦ ꯃꯁꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯍꯥꯔꯣꯜꯁꯤꯡꯅ ꯌꯥꯝꯅ ꯀꯨꯞꯅ ꯂꯥꯏꯟ ꯕꯥꯏ ꯂꯥꯏꯟ ꯅꯩꯅꯗꯨꯅ ꯉꯁꯤ 30-40 years maning hallaba Manipur se amuktang mahanglomda singkhatnabagi matam mado yaure aduna marup sing naharol singda haijaningbadi our futures Manipur futures belong to us naha sing aikoigi khutta lai Manipur bu phanba Manipur bu chawkhalanba amadi Manipur ki santi kanglup purup amaga nungsinana sanana tinana laiminaba peace and communal harmony ngasige sigumlaba youth convention ki theme ase aikoina taraina lawba somde yamna significant oiba yamna remarkably oiba sigumlaba theme ase masi aikoi munna khangminasi without peace without communal harmony there will be no development there will be no progress in our state in this great nations aikoigi laibak asida santi leitana kanglu purup amaga akoi unaba yadaba timing sida koi development lairoi chawkhatpa lairoi aikoi manglomda khumang chawksinabagi adumba tanja leite aduna Congress party na thajai Manipur Pradesh Youth Congress Committee na thajai Indian Youth Congress na thajai aikoi masen santi laklaba matamda aikoi Manipur kham thengna chawkhatpagi matamado laklagani ngasigi system ngasigi laingak asigumlaba BJP RSS makhoigi policy makhoina youth singda yengliba miteng makhoina Bharat ki nagarik singda Manipur ki miyamda yengliba miteng se aduki matik ningba kainingai ni karina makhoina unity always they're claiming they ask for unity but they never respect diversity aikoi Manipur haibase kanglup furup jat bijati punna nungsi sanana laiminaba aduki matik adugumlaba ningthau palingai haktaktagi koi last many years akoi nungsi sanana amaga kai khumnana lairamba sigumlaba laibak se ngasidi apsigumlaba RSS ki BJP ki thausil asina aikoi amaga changna handre amaga yengthinare aduna Youth Congress Manipur we appeal to all educated youths all youths of all trades of our society samaj sida Manipur sida laiminariba naharol singda Youth Congress Manipur na Congress party na appeal tawjaningbadi aikoi santi gi lambel thiminasi chawkhat pa haibase marom dom lakani amadi aikoi gi apunbagi saktamda yengsilakpa amadi pirakpa threat sing ase aikoi unity of command aikoi command laina akoi gi apunbagi saktamda laiba threat mayam se akoi thengnaminasi aduna as a youth aikoi se problem solver oigadabani positive criticism pigadabani adubu ngasidi laibak sasan haitaba amadi youth singi policy laihandabana maram oirakanda samaj ase negative criticism na thale amadi akoi gi unity of command laitre negative thinking na koi samaj ase langoi chanchingre masigumlaba phatraba system trending masidagi aikoina lapthoknaba masi amadi masigi kisi asidagi nanthoknabagi damakta aikoina nahasing aikoina mai masingi lamda amadi aina tawjariba sinpham thabuk thoram khudingmakta aikoi hena mapung phana akoi pukning sangna laibaki amadi tungda hauriba mirol gi damakta aikoina honapam thoi akoi time management yamna mathau tai amadi aikoina patience sharing ngasi amuktang yengsi laingak pusing adugumlaba bureaucrats executive officers sing laiba sing ase masi patience sharing laibra laibaki apapata ma nainaba matamda aikoina hekta loina khangi haibagumna chatliba masat asigumlaba niti niyom sing ase aikoi masi nahasing aikoina masi condemn tawgadabni amadi aikoina masi semdoknaba honagadabni ahal laman sing khangadabni ithak thongba singna aikoida piba
ꯄꯥꯎꯇꯥꯛ ꯃꯁꯤꯒꯤ ꯑꯦꯗꯚꯥꯏꯁ ꯇꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯦꯁꯟ ꯁꯦꯌꯔꯤꯡ ꯂꯩꯒꯗꯕꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯀꯝꯃꯨꯅꯤꯀꯦꯁꯟ ꯁ꯭ꯀꯤꯜꯁꯦ ꯍꯦꯟꯅ ꯗꯦꯚꯂꯞ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯦ ꯏꯟꯗꯤꯌꯥꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯑꯗꯨꯅ ꯏꯟꯗꯤꯌꯥ ꯍꯥꯏꯕꯁꯦ ꯃꯣꯔ ꯗꯦꯟ ꯍꯟꯗ꯭ꯔꯦꯠꯁ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯕ ꯑꯗꯨꯒ ꯏꯪꯂꯤꯁ ꯍꯤꯟꯗꯤ ꯁꯤꯒꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯀꯝꯃꯨꯅꯤꯀꯦꯁꯟꯒꯤ ꯏꯁꯨꯁꯤꯡ ꯑꯁꯤ ꯂꯩꯕꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯑꯃꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯤꯀꯦꯁꯟ ꯒꯦꯞ ꯂꯩꯕꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯊꯦꯡꯅꯩ ꯑꯗꯨꯅ ꯑꯩ ꯃꯇꯝ ꯁꯥꯡꯅꯁꯨ ꯂꯧꯖꯔꯔꯣꯏ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯂꯤꯗ ꯇꯧꯕꯤꯔꯤꯕ ꯂꯤꯗꯔꯁꯤꯡꯅ ꯃꯔꯤꯛ ꯆꯨꯝꯅ ꯊꯝꯕꯤꯒꯅꯤ ꯉꯁꯤꯒꯤ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯍꯥꯁꯤꯡꯅ ꯊꯕꯛ ꯐꯪꯗꯗꯅ ꯑꯩꯈꯣꯏ ꯀꯪꯉꯥꯎꯅꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯏꯖꯨꯀꯦꯁꯟ ꯁꯦꯛꯇꯔꯗ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯊꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯨꯚꯤꯡ ꯐꯣꯔꯋꯥꯔꯗ ꯂꯩꯇ꯭ꯔꯤꯕ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯦ ꯉꯁꯤꯒꯤ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯤꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅ ꯚꯤꯖꯟ ꯗꯣꯀꯨꯃꯦꯟ ꯑꯁꯤꯕꯨ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯅꯩꯅꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯕꯨ ꯃꯥꯡꯂꯣꯝꯗ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯥꯡꯅ ꯆꯠꯄ ꯉꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯒꯤ ꯋꯥꯐꯝ ꯈꯔꯁꯦ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯂꯤꯗꯔꯁꯤꯡꯕꯨ ꯑꯩ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯕꯒ ꯂꯣꯏꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ